यामना थाजने मफमदगी फंगबा पाव मन मसम यामना नुंगाइतबा पाव मना म्यामना थमजगे ngasi nupa mana man hek poksaba pigliba masa ani thangna thilaga hatkre masa gi nupi busu hatna bo hona batana tana masa mathanta mangak samna thangna lenjaduna sijana bo hona kre sohidi lebak thiba thawdo osi Imphal West ki manung sana leiba Lamphel police station konba sangangai maning lekai da thokibani thawdo odu scenery ba nupa du leikidraba singtham ibosogi masa nupa singtham Murphy Ellis Surjit Kumar Saini Fugani Thoi Kawi Hauji MSPDCL Laimatakta Mechanic Oina Thabak Topani Swahili Murphy Loinabi Kwakaithel Moirang Puril Digi Namairakpum Ningol Singtham Ongbi Avisana Kawi Saini Funi Laibak Thiba Thaudo Dur Laikidraba Masani Dudi Machanupi Ahal CH Perengan Bi Sahi Marini Aduga Machanupa CH Diamond Sahi Anini Thawdok thokphamdagi phangba pawgi matung inadi ngasigi thawdodu ayuki pung 8:30 rom tabada thokibani masum makhoigi kara thonglon chinduna laikhraba matungda kanaguma mata thokpa yaroi haina thinki Murphy gi nupina kadagi senthoraklaba matungda manung sangnu yenglubada masani mak phamung mathak taduna leramba thengnarakhi amasum Murphy masana mangaksamda thangna lenthatuna taduna leramki Machanupi edu Nungthangna arumba pot amana makok to thoma manba mawong da leki loinana Machanupa sahi aniduna mabuk ta thangna thinbadagi haksang manungi kayat sing mapan thokna leram khi haidi amasum leikidraba angang ani police na lakhot khrabaga loinana Murphy masan hauji rims da lekanari maki nupi abesna na rasmidisti da lekanari Nakalamaromda Murphy masin manaw nupa tarit amadi nupi ani puna mapani mak mamangda ngasi sumna amukta tawkidri kadigumba yu ka hena thakpa matamda wa ngangna sakna yadabagi lisat amadi lei ngasi gi thawdok thulakpa matamda Murphy na ka manungda ekhoi puna huren nungdang satladabani kana amata satpa yaroi haibu wafamsing kana haikibata hawi haidi amasum thawdok thokphamda forensic science ki kangbu laktuna yengsin khibaga loinana tongan ba police ki makok thongu kaya su laktuna yengsin ki hanisu pausna makhatana su phungdorakli makasa tharak poina topa pawmana China gi university singdagi online degree lorakpasing sakhangloi UGC People's Republic of China the Indiana travel restriction kyamarum thamliba dugi matangda leba sigi mairoi singna munna khangba darkar lei loinana China gi university singdagi tongan ba subject da degree loroklabasu Indian authority na sakhangloi han University Grants Commission UGC na leba sigi mairoi singna notification ama thoktuna warning tarokli COVID-19 gi isau tholakiba matamdudagi hauna government of People's Republic of China na Sathok Sasin gi hiramda athingba kaya marum thamlakhibaga loinana kumsing English ngani ga kungi November dagi hauna visa punamak suspend tokibadu mairoi singna bab tagadabani mamangda China da mahitamduna lekhiba India gi mairoi sing China dagi halakpa yadana lekhi athingba sina maramoiduna China da makhatana mai masing tamki ngasi fawwa China na athingba thamjinkiba kaya do komthokpasu leitri haina UGC gi official notification sina makhatarakli Chinese authorities singna makhoigi rules sing hena komthokkibaga loinana leba du university singna online da class sathaba yagani haina su phongdokkiba lei hariba wapamadu UGC masum All India Council for Technical Education AICTE na yabangamloi loinana Chinese university singdagi lorakpa degree course amata sakhang basul tawroi hari Maramasina mahiroi singna matung tabada khudongsa daba mayunadana ba employment natragana higher study singi matang makhata ba khongjang changsindringai da wakal muna tawgadabani hainasu notification asina mangjongna khangalakli China gi tungan ba university singna online medical course sing tamba yagani haina mamang na phungdokhiba magi matang nasu National Medical Commission NMC sahi sigi February da notification ma thoktuna asigumba online medical course da saruk yadana ba khangan ba lekhrabani mataw sumna wakal khanthadana Miraibak University singda medical natragan atai course sing sathadana ba India gi mairoi sing National Medical Commission na makhatana khangan ki online mode sathaba medical course ki degree lorok bo khudingma sakhangloi haina commission asina mamang na mayek sing phungdok pusu lekhrabani hainisu pausna makhatana phungdorakli
Maka Satarapoi Topa Pomana, Thong Sabada Sayanability Association. Thasigi Kungamari Amadi Kungamangagi, local TV channel Singamadi, local newspaper Singa, Kanagumami Krana, Atamnana, Thong Sabada Sayanabele, Thong Sabi Yaro and Atimba Pirak Pahibisi, Thong Sabada Sayanability, Hina Marila Number Department Amadi, Manipur Miamda, Thongi Akui with the Ladyba Club Association Amadi, Maira Pibisina Singdorakli, Union Youth Development Association. Kaibung wang mamathak thobal Manipur gi sirolamana hai ngasi numijung matung pung amataba matamda khengman ward number 4/6 ward member yumda khengman GP gi ward number 4/4 4/5 4/6 amadi 4/11 gi ward member sing ward mari asida leiba club sing maira pai bising amadi miyam gi ba mifam pangdoktuna wapam asi sengdokhiban hairi sirol asina hai India lenga ki makhara Manipur lenga na miyam gi yaifana ba paikhat development da ayat apan pirak pai bisi yamna lebak thibin hane lawi haujik thong sariba mafam asi department gi miyoi singna kayara khana survey laklaba matungda geotech tobugo loina mafam asida thong sabi gi thabak hokibani thong sariba mafam asi khekman RCC bridge amadi laisangthem RCC bridge anigi middle point ni thong asi matam kya gi mamang digi miyamna mari lenaba department singna demand ta anduna lakpani miyam gi awaba ubiduna thong sabirakpasi mari lenaba kutingmakpusu thagasari thong asi nungju tha lakthrngi mamangda sabu luisin binabasu mari lenaba department singda appeal tobugo loinana thong sariba mafam asi khekman GP gi ward number 4/6 amadi 4/11 ani samnagadoribani so hairi thong asi sabada kanagum kharana sayanaba lei haina haibiraklibasida sayanaba leite haina sengdoksari thong asi sabada kanagum mi amatana ayat apan pibiraktana basu ngasi gi miyamna appeal tobugo loinana masi gi mayokta karigumba ayat apan piraklabadi madugi afafata thaudang masa masana pujagadabani haina su fungdorakhi atoba pawamana Rajasthan nupi amana mapuribabu makhuri lenthatuna hatkre Bharatpur Police na Konba Nagar Police Station Managa Thupa Thauduwa Madanga Sidagi Nini Mamang Nupa Maga Siva Sang Funky Police na Makata na Tizin Sidi Bami Edugi Nupi Edu Fakati Amadi Mihad Adu Nupi Edu na Pangtopani Haina Masana Maral Yazaki Hadi Times of India Thadorapur report Magi Matungina Shirabami Edu Zetendra Sai Kuntrakawi Mak Matam Pumba Yunga Uduna Labor Mioni Amani Mak Uhaliba Maki Nupi Eduna Dipa Sai Kunipan Kawi Hadi Haukiba lepapuko numita Zetendrana mausagum yu thaksilaga mayumda halakpada maki nupina maki thaknana ba polamadada potyan khra hapsinduna makpu pangthanki Zetendrana gyan taduna leiringai maki nupi dipana nupa dugi makhuri du thangna lenthatuna hatkibani asi baksang adu fangnaba matungda miarasigi horakpam thirakpada pulisna maki nupi dipabu singnaba pokhi matamadura dipagi mawong matawdu ingaw ngaw bo khalta dabagi mawongda laukhongduna maki mapuroiba hatpa miyedu fagadabani haina laukhongki numit adugi angan besrokta pulisingna mapum fana thijenba ngamkhide adubu nupi adudu yamna singnabadi leikhi haina nagar police ko officer amana fongdoki matung tabada dipabu wangpon sathabada miyara du mak masamangna pangthokpani haina maral yazaki hari haina su pausna fongdorakli Lushilakpoina Tentangna Tamzaramge, House no Lobo Warep Tabak to Ontok Assembly Gimi Pam Pambagi one took late Zoy Kisan Manipur Assembly Legislative Assembly da Kendra Humfugi Mihut Sing Yauna Mi Pam Pamlaga Lokibu Warep Amadi House to Pangtokani Hana Tazaba Pikiba Kaya Tabakta Ontok Dragadi Assembly Mi Pam Pambagi one took Leroy Hana Tamoiban Kendri MLA case Zoy Kisana High Wapamasingasi Manipur Legislative Assembly the Lengaki Tuan ba Loisang Singi demand Kuntraga Matoigi supplementary demand for grant passed on Abakanabada MLA Joy Kishana Haikip and Hansu Pauks and Fundurakli. Adu Hausiku in the Mian Pauks Matansa to Shinzaragi Masum Patoxa give the Soikivan Kivi hours Mamma Pigani Masum Tuan ba Marubi Pauks and Lokosaka Mam up the Pizaraki Mam Punasunga Minas and a Senil Sigimaki Tamzareduga Patoxa give the Soikivan Kivi hours Mamma Pigani. Thank you.